ꯆꯥꯛ ꯆꯥꯅ ꯉꯥꯛꯇꯪ ꯉꯥ ꯊꯣꯡꯕ. ꯅꯣꯡ ꯌꯥꯝ ꯈꯣꯡꯉꯦ ꯉꯁꯤ, ꯅꯣꯡ ꯌꯥꯝ ꯆꯨꯏ. ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ. ꯁꯟꯅꯥꯗꯩ ꯅꯣꯡ ꯆꯨꯕꯁꯤ ꯑꯗꯨꯝ ꯂꯦꯞꯇꯦ. ꯉꯥ ꯊꯣꯡꯕ. ꯁꯤ ꯍꯧꯗꯣꯡꯁꯤꯃ ꯃꯥꯏ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯤ ꯆꯥꯛꯁꯤ ꯆꯥꯗꯦ. ꯃꯆꯥꯁꯤꯡꯁꯤ ꯆꯥ ꯄꯤꯗ꯭ꯔꯦ ꯊꯛꯀꯗꯧꯗ. ꯌꯥꯝ ꯃꯦꯠ ꯂꯣꯏꯔꯒ. ꯑꯩ ꯂꯥꯛꯄꯗꯨꯒ ꯊꯨꯅ ꯁꯨ ꯏꯟꯅꯔꯛꯏ. ꯃꯃꯥ ꯉꯥꯛꯇꯪ ꯆꯥꯏꯁꯦ ꯄꯤꯗ꯭ꯔꯦ ꯈꯔ. ꯆꯥꯗꯣ. ꯈꯤꯇꯪ ꯀꯣꯠꯂꯣ. ꯀꯥꯎ ꯆꯥꯗ꯭ꯔꯤ ꯑꯗꯣ. ꯌꯥꯏ. ꯃꯥꯏ ꯄꯣꯝꯗ ꯏꯟꯁꯤꯜꯂꯨꯁꯦ. ꯃꯌꯥꯝ ꯂꯩꯔꯗꯤ ꯉꯥꯛꯇꯪ ꯂꯥꯛꯑꯣ. ꯃꯪꯂꯦꯝꯕ ꯁꯤꯡꯍ. ꯑꯣꯖꯥꯕꯨ ꯖꯩ ꯖꯩ. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯪꯂꯦꯝꯕ ꯊꯦꯡꯀ꯭ꯌꯨ. ꯃꯪꯂꯦꯝꯕ ꯆꯥꯛ ꯆꯥꯔꯕꯣ? ꯂꯥꯏꯛ ꯇꯧꯔꯝꯃꯨꯀꯣ. ꯃꯪꯂꯦꯝꯕ ꯆꯥꯛ ꯆꯥꯔꯕꯣ? ꯉꯥ. ꯃꯆꯥ ꯑꯉꯧꯕ ꯑꯍꯨꯝꯁꯤꯅ ꯈꯣꯡꯗꯦ. ꯃꯆꯥ ꯑꯃꯨꯁꯤꯅ ꯌꯥꯝ ꯈꯣꯡꯉꯤ. ꯆꯪꯉꯕꯣ? ꯆꯪꯉꯕꯣ? ꯉꯥꯔꯣꯝꯗ ꯍꯥꯞꯄꯝꯃꯨ ꯍꯥꯏꯒꯦ ꯇꯧꯕ. ꯑꯣ ꯑꯣꯖꯥ ꯑꯩꯁꯨ ꯆꯥꯒꯦ ꯇꯧꯔꯦ. ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯃꯪꯂꯦꯝꯕ? ꯂꯥꯏꯛ ꯇꯧꯔꯝꯃꯨꯀꯣ. ꯑꯩꯁꯨ ꯆꯥꯔꯤ. ꯉꯥ ꯂꯩ ꯉꯥ ꯍꯥꯞꯄꯝꯃꯨ ꯍꯥꯏꯗꯤ. ꯃꯀꯣꯛ ꯑꯃꯗꯩꯅꯤ. ꯆꯥꯛꯁꯨ ꯈꯤꯇꯪ ꯍꯥꯞꯄꯨ. ꯁꯤꯒꯤ ꯃꯇꯣꯡꯁꯤ ꯆꯥꯎꯗꯅ. ꯆꯥꯛ ꯍꯥꯞꯄꯝꯃꯨ ꯍꯥꯏꯔꯣ? ꯃꯪꯂꯦꯝꯕ ꯆꯥꯛ ꯆꯥꯔꯣ. ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯝꯃꯨꯀꯣ.
ꯉꯥꯁꯦ ꯃꯁꯥ ꯌꯥꯎꯗꯕꯅꯤꯅꯦ ꯁꯨꯛ ꯆꯥꯎꯕ ꯉꯥꯗꯨꯅꯤ ꯆꯥꯒ ꯊꯝꯗꯦ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨ ꯃꯆꯥ ꯃꯆꯥ ꯈꯨꯟꯗ ꯂꯩꯍꯧꯔꯕ ꯁꯤ ꯀꯥꯏ ꯂꯩꯒꯦ ꯁꯤꯒ ꯑꯅꯤꯔꯛ ꯁꯨꯔꯦ ꯂꯥꯛꯄꯒ ꯇꯥꯟꯅꯔꯤꯕ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯎꯕꯤꯔꯣ ꯁꯤꯕꯨ ꯎꯕꯤꯔꯣ ꯎꯕꯤꯔꯣ ꯃꯌꯥꯝ ꯂꯩꯕ꯭ꯔꯣ ꯇꯨꯝꯅꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯒꯦꯔꯣ ꯇꯨ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯃꯆꯥ ꯉ꯭ꯌꯥꯎ ꯇꯨꯝꯗꯣꯏꯔꯣ
ꯃꯌꯥꯝ ꯇꯨꯝꯅꯔꯕ ꯈꯪꯗꯦ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯃꯪꯂꯦꯝꯅ ꯂꯥꯛꯑꯝꯃꯦ ꯃꯪꯂꯦꯝꯕ ꯆꯥꯛ ꯆꯥꯔꯤ ꯍꯥꯏ 미니 라라라라라라 미니 ꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ
Nga sila. 에! 이뻐. Kaya na? Ma'am libro. 정은우. 조용히 해. 그래.
Radha Live TV Hallelujah What hope shall we Radha Live TV Ôi hân đi nhưng xa thế Wow, thật giàu lắm. Nó chân gì video số lạc biểu. Thôi, lạc kế số tên na. Đó, năng khối thật giagi LV sẽ cũng kẻ thái. Tăng hai đó. Đồ lại tôi bây giờ mà có thay có cái đặc xe cái tân đang cái tăng comba hay đại xe nó máy xe rồi nó coi thà jagi LB xe pun cái là thà bên nó 조모제네 730S 봐 오늘은 구수모제니 깔레바라 건테제 거노라고 타졌다브라 농디 라인 노니 치키당 농아이테도 낭 730 당이 뿡때 마카이 피에 마두가 오케이 소단 라세 이사이가 하가 ꯑꯩꯈꯣꯏ 리액션 ꯇꯧꯕ ꯑꯗꯨꯅ ꯀꯩꯅꯣ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤꯀꯣ ꯍꯟꯗꯛ ꯅꯣꯡ ꯆꯤꯡ ꯆꯨꯕꯅꯤꯅ ꯆꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯟꯗꯥꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯉꯥꯏꯍꯥꯛ LV ꯑꯗꯨꯝ ꯊꯥꯕꯅꯦꯕꯀꯣ ꯍꯟꯗꯛꯇꯤ ꯅꯣꯡ ꯆꯤꯡꯁꯦ ꯁꯟꯗꯥ ꯈꯨꯗꯤꯡꯒꯤ ꯇꯧꯕꯗꯨꯗ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯔꯤꯌꯥꯁꯟ ꯈꯔ ꯂꯦꯞꯄꯦꯕꯀꯣ 오케이 hayengde 730 하면 소이던 락게 이제 소녀는 거래도 그 홀리도 먹고 가시 오빠는 오삐마 뽕이나 뚱인제와 성음드레라다 칼레로 이만잉이 까우르게 하이메 자드레레 남대게 맞자 이봉어 민옥숨을 바시 빠이바 마겠쇼로 온빠 라이브 TV 시세세 거기 라하나 자기 마붕어 키스타기다 또 와자 마붕어 키스타기다 먹다네 느낌이 밤잡았어 하우민 까메 내려라비 까메 내려비 타와요비 럴리타
닝지 손자닝 번에도 그 할래도 못 보겠지 목번은 없이 못 보니나 뚱인정음디라다 칼라로의 머닝에 까우르게 하이브 야드리를 난데게 맞자 이봉어 민옥숨을 마시 파이베 마기처럼 밤제루리 오이레 듣고 라이브 TV 온치여시이 온치여시이 아버리 강례라다 있다 너비 कलिजी पुनः परिणाम पगली असुमिसी गरांग महाप्रभु बरजगी पेमदानी सिंह लदुना अतालिका दर्शन दिमुखी रेमदु सिंह ले हरेगा गरांग महाप्रभु इदुमन जय रे हाल वाराने बंगोन है ना वार हार हासल रे ए बेसा मंदिर चिले भेजले जगा भोल मले ते मलोरे 연일하는 찡왕고로 여기야 등록하는 오기 소를 정해줄 마다가 조자다가 손두네 소자 보살랭할래 소자 곤자 저절에 보사기 볼럼 던절이 바짱가나 고람자래 소자 곤자 타도 라마서 그 생각로나 나스고나 방라래 시래곤나 저절에 마봉어 따라서나 방절이 이공와이 배마곤나 아니라 보는 왜 타고 보는 마음을 빡빡 떠오르라 최고 내가 예언이 나오려자 번대 시고 나가 말랑아빠 시골로 저런 때나시 브른다번에 보고서 브른다번에 거기 불안을 섰지다는 선물 고랑고비서 뒤서로지 잠못 하루지 잠당나던 따상수디 해버려버리는 내상으로 긴가오랑고 수누지 띠손 너보디 뿜마요
이거야 참. 사랑이 꼭 다시 하라. 위로 다 타고나네 뽀하다 소모여 장이가기 그려던 아와는 정의장게 러스거리 산업에 소모는 하래 또 베gel라는 데려보건 그거들을 손을 거리려 소모되길 해야가모는 거리야건 그런 돈을 가져 그래서 복도 세조 건조 딘디도게 아소미 비더미 다야 소래 보리 देवाल खिद आवाल खिद गिले नरगर नगर गल गल खना बारी प्रवेशन को गति करत सुगम मारी मित्र अंग अभ्यस जगरी चित्र विभिन्न गमन कल हरि ब्रजल सारी गिरियाल चित्र para कृष्ण बेसिल वृंदावन कुसुम दबन नावन नाचे जगे गण कुंजे कुंजे पंच परसति गण दुहिने गतरु सिने गगनाद धन मंद मंद करोय पवन बसो सेवा हेरी हेरी आय रूप मुनि मोरी सोलो कोरी अंतल कुंडोति बब्बा सोदी खयाना मेरे स्पन धरी आवाम हेरे सुरा घोर मोरा मोरा केरन नो वृंदावन से शीतल भगतर मूल हेमवन्न मंचु इंद्र
kare kare biz uru kare biz naktiye kankiya o kare kankiya
ओके मैम बाय ओरगे गुड नाइट ओरगे मतम थाजब्लग आन थागचरी फटे नुते मैसू लाते मैम गुड नाइट ओरगे को नाइटगा मैम
Okay, mayam bye. Good night.